Hi ma'am. Ma'am ngasi di ay call prank tawjaraktoine. Aina call prank tawjadoi film actress Je Jolie dane ado ma'am magi reaction do yengminase mana kai hairpa kaidoba haibado horen phone tawraga khangani ado ma'am call tawjarage. Hello? Hello? Si sister Jolie ra. Je ai kanomta haijage tawbane bako. Ado je saudi saure ko. Wali saadanga hana sauro haide kai wali. Je ai do daw tamgi number lawjaba yagadra. My number. My matha ayaba yawdu ai kamai pini ai hangen oido. Ado ai ji sum jelana hanbino bako ai isai ge sum yam pamjaba hai tare adone ai na sum daw tamgu sum tina janing ba. Hoi ado budi kashi kaide da. Kaide magi number ma mayam na khamba ma dum pai ne ko. Maya adu kui da bane adu ai ga themel kai de pai da number dum ko dum pai ri ne number ma di. Ado sum je number bi one yaraga de haidi ai private ne sum wari khara sum sana janing bhai tar yagadra. Ai ya da bra. Ai ta ya da wali la ba. Ai cái nôm sum haijage tawbane je lana hanbino ko. Sum daw mi sum ai sum thai ni ngawjarak bhai tar. Thai ne dagi ne sum ngawjarak bhai tar ada sum tina jan dina tawbane bako. Hoi hoi. Ado ai ne hack number bi do ko. Ado ma gi su my personal life ama lai ai da hack number bi no ai je my treasure su ko. Ado my ma da hanga ga thai ke na number da. Ke hai ni ge te. Tay di kay hindi ado sum chiche dagi laura gadi nungai dra kan ba phone number do haidi. Ai na ma ni ba. Wari do haidi daga wari sanaba do ayare haibige ayaba do tang haidi lawjan ba. Ayaba do di do. Ya da bra. Bai ni ai sao bai ni adi akoi kashu kana da da ni yam ni hai da ko. Bai ni ma mayam ma ni friend dai ai shi yam yam do khara dum lai ko. Ado ka do bai wa dai sana ba kashu bai ni. Ado number do hai number bi ba ha ko. Ai na tang hanga da. Mami tang di lawga ki. Ado ba ai khada. Na ni hai ke ni. Ado li ni hai bi oje. Ai daw tong ka hana message me am thana grabani. Okay. Ado li ba. Mình chơi cái hành vi mà này có mọi người ngon đã hàng đã hay ở cái có message thì han thằng làm bane đào tụi nó sẽ reply tụi PB đi vào gọi chấm chấm nã đã anh sum number nãy tìm message đi Facebook ta ada di mana saya try tu Facebook ta đi call tàu bộ tàu phải anh number vậy nó pam jaba ada chejo lagi number sih thì anh mi mà để lâu jaba này vào Ado ai tang hanga ga na ai therapy. Ai ba tha ya ga di ai khang di ko. Ai hang ke sio. Ado ai hai ke ado ba ta tha ke ya ga di ai hai ba mi ko. Ado je cái nó hai jage ne. Hai bi ne. Da tam ji koi jara ge. Ado di ya ro ne. Cái gì đâu? Ina ba di ya ko ma se ne bi si ya ko. Ado ba di ya ro he. Hoi chumba do bade. Ado khangdi kamai hai du no aina thai ni yam pui ra bane bu ngau jara isa. Hoi ai mo da tam ke. Hoi tam bio. Hai ko le la nang ga shan na bi hai ra tam ma ke ba ti jal sam do. Adu ga kan to mo da number do bio hat do ya ti pi da age ya sa di ai hawa de. Ado je yo lo ne bibi ba di ya da bra. Ya da tu ni. Ha. Kai gi no ba. Malam do ma da hang ge la. Ma da bi ni na. Akho ma da de aina hai ri ado tangman ba da gi aina sum hai di aina pam ba do pam hen man ba do aduna ni mo kho ma na su dum ya ra ba. Hai di nang thok pa taw ro na hai ri e ba. Ado ai wa hai ge ko so ba phat a mo khan do ko ta thil lo se. Ako ji ma teng pa ma lo.
ꯑꯗꯨ ꯄꯥꯝꯗꯤꯌꯦ ꯑꯩꯗꯤ ꯄꯤꯊꯤꯕ ꯅꯨꯄꯥꯗꯨꯗꯤꯅꯦ ꯈꯜꯂꯨꯅꯨ ꯀꯥꯟꯅꯗꯕꯅꯤ ꯄꯤꯊꯤꯕ ꯅꯨꯄꯥꯗꯨꯗꯩ ꯗꯥꯎꯇꯧꯅꯁꯨ ꯌꯥꯔꯛꯑꯣꯏꯌꯦ ꯑꯗꯨꯝ ꯅꯉꯣꯟ ꯊꯤꯡꯊꯦꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯥꯕꯨ ꯌꯥꯝ ꯐꯠꯇꯕ꯭ꯔꯥꯅꯦ ꯍꯥ ꯃꯥꯕꯨ ꯌꯥꯝ ꯐꯠꯇꯕ꯭ꯔꯥꯕ ꯑꯇꯩ ꯃꯔꯝꯗꯗꯤ ꯌꯥꯝ ꯐꯩꯌꯦꯕꯀꯣ ꯑꯗꯨꯝꯕ ꯃꯔꯝꯗꯗꯤ ꯅꯉꯣꯟ ꯊꯤꯡꯊꯦꯕꯤꯔꯛꯑꯗꯤ ꯍꯥꯏꯗꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯗꯅꯀꯣ ꯑꯗꯨꯒꯤꯅꯤꯗ ꯍꯣꯏ ꯑꯗꯨꯗꯤ ꯆꯦ ꯊꯝꯖꯔꯒꯦ ꯑꯩ ꯗꯥꯎꯇꯝꯒꯤ ꯅꯝꯕꯔꯗꯣ ꯑꯩ ꯀꯩꯅꯣꯗ ꯆꯤꯆꯦ ꯍꯣꯏ ꯃꯅꯥꯛꯇꯣ ꯑꯗꯨꯗ ꯂꯥꯛꯑꯒ ꯂꯧꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯦ ꯑꯗꯣ ꯆꯤꯆꯦꯅꯁꯨ ꯍꯥꯏꯐꯦꯠ ꯍꯪꯕꯤꯌꯣ ꯅꯝꯕꯔꯗꯣ ꯍꯣꯏ ꯍꯣꯏ ꯄꯤꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯣ ꯍꯣꯏ ꯍꯣꯏ ꯍꯪꯒꯦ ꯑꯗꯨꯒ ꯑꯩ ꯊꯥꯖꯔꯛꯀꯦ ꯌꯥꯔꯒꯗꯤꯀꯣ ꯌꯥꯗ꯭ꯔꯒꯗꯤ ꯁꯣꯔꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯤ ꯂꯩꯁꯥꯕꯤꯅꯤꯅ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥ ꯀꯣꯏꯒꯦ ꯈꯟꯒꯅꯨ ꯄꯥꯝꯁꯨ ꯄꯥꯝꯒꯅꯨ ꯄꯥꯈꯪ ꯃꯌꯥꯝ ꯂꯩꯌꯦꯕ ꯄꯥꯈꯪ ꯃꯌꯥꯝ ꯊꯃꯣꯏ ꯀꯥꯏꯅꯤ ꯀꯩꯗꯧꯅꯤ ꯅꯪ ꯄꯥꯝꯖꯕ ꯃꯌꯥꯝꯗꯣ ꯆꯦ ꯄꯥꯈꯪꯗꯣ ꯄꯥꯝꯗꯤꯌꯦ ꯑꯩꯗꯤ ꯄꯥꯝꯃꯣ ꯀꯩꯒꯤꯅꯣ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥ ꯁꯨꯝ ꯄꯥꯝꯃꯦ ꯍꯥꯏꯗꯨꯕꯣ ꯄꯥꯈꯪ ꯄꯥꯝꯃꯣ ꯍꯣꯏ ꯆꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯐꯣꯟ ꯊꯝꯖꯔꯒꯦ ꯃꯌꯥꯝ ꯄꯥꯈꯠꯃꯟꯗꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯍꯥꯏꯗꯤ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯆꯦ ꯖꯣꯂꯤꯅ ꯌꯥꯝ ꯐꯖꯅꯁꯨ ꯈꯨꯝꯕꯤꯔꯛꯑꯦ ꯌꯥꯝ ꯆꯝꯅ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯌꯥꯝ ꯊꯤꯅ ꯉꯥꯡꯕꯤꯔꯛꯀꯗ꯭ꯔꯥꯅ ꯈꯜꯂꯨꯕꯅꯦ ꯌꯥꯝ ꯊꯤꯅꯗꯤ ꯉꯥꯡꯕꯤꯔꯛꯇ꯭ꯔꯦ ꯌꯥꯝ ꯐꯖꯅ ꯂꯣꯏꯅꯕꯤꯔꯛꯑꯦ ꯑꯗꯣ ꯃꯥꯗꯣ ꯄꯥꯈꯠꯂꯝꯃꯅꯤ ꯑꯩ ꯃꯉꯣꯟꯗ ꯐꯣꯟ ꯑꯝꯇꯪ ꯇꯧꯒꯦ ꯑꯗꯨꯒ ꯑꯝꯇꯪ ꯁꯦꯡꯗꯣꯛꯀꯦ ꯁꯦꯡꯗꯣꯛꯍꯧꯗ꯭ꯔꯒꯗꯤ ꯃꯥ ꯑꯗꯨꯝ ꯄꯥꯈꯠꯂ ꯂꯩꯈ꯭ꯔꯅꯤ ꯑꯗꯩ ꯃꯌꯥꯝ ꯑꯩ ꯃꯉꯣꯟꯗ ꯀꯣꯜ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯒꯦ ꯍꯜꯂꯣ ꯑꯩ ꯁꯤꯜꯄꯥꯅꯦ ꯍꯥꯏꯕ ꯑꯩ ꯀꯣꯜ ꯄ꯭ꯔꯦꯡ ꯇꯧꯕꯅꯦ ꯁꯤꯜꯄꯥꯗꯤ ꯑꯕꯨꯡꯒꯤ ꯅꯨꯄꯤ ꯁꯤꯜꯄꯥ ꯑꯩ ꯀꯣꯜ ꯄ꯭ꯔꯦꯡ ꯇꯧꯕꯅꯦ ꯍꯥꯏꯕ ꯆꯦ ꯅꯪ ꯖꯣꯂꯤꯗ ꯅꯝꯕꯔꯗꯤ ꯀꯥꯏꯗꯒꯤ ꯍꯥ ꯅꯪ ꯁꯤ ꯅꯝꯕꯔꯗꯨꯗꯤ ꯀꯥꯏꯗꯒꯤ ꯁꯤꯗ ꯑꯩꯉꯣꯟ ꯂꯩꯇꯦ ꯂꯧꯔꯤꯅꯤ ꯀꯩꯅꯣ ꯅꯪ ꯅꯪ ꯍꯦꯔꯣꯅ ꯃꯤꯉꯣꯟꯗꯒ ꯇꯧ ꯂꯥꯎꯅꯨꯀꯣ ꯇꯧꯗꯦꯗ ꯃꯥꯟꯕ꯭ꯔꯥ ꯃꯥꯜꯂꯦ ꯃꯈꯣꯟ ꯃꯥꯜꯂꯦ ꯍꯥꯏꯁꯤꯅꯤ ꯑꯩ ꯈꯣꯟꯒꯗꯣ ꯄꯨꯔꯥ ꯆꯦꯟꯖ ꯇꯧꯊꯣꯛꯏꯅꯦ ꯍꯥ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯗ꯭ꯔꯕꯅꯤꯅꯀꯣ ꯃꯈꯣꯟꯁꯨ ꯈꯪꯗꯦ ꯃꯥꯅꯦ ꯑꯗꯒꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯝꯕꯔꯁꯨ ꯈꯪꯗꯦ ꯑꯗꯩ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤꯁꯨ ꯊꯥꯖꯗꯦ ꯍꯧꯖꯤꯛꯇꯤ ꯑꯅꯧꯕ ꯂꯧꯔꯤꯔꯣ ꯃꯥꯅꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯐꯣꯟ ꯁꯨꯡꯄꯥꯏ ꯄꯥꯏ ꯌꯥꯗ꯭ꯔꯦ ꯑꯩꯒꯤ ꯅꯝꯕꯔ ꯈꯪꯗꯕ ꯅꯝꯕꯔꯗꯤ ꯌꯥꯝ ꯄꯥꯏꯗꯕꯅꯦꯕꯀꯣ ꯑꯗꯨ ꯅꯪꯅ ꯃꯦꯁꯦꯖꯇ ꯁꯤ ꯐꯣꯟ ꯑꯝꯇ ꯄꯥꯏꯈꯠꯄꯤꯔꯛꯑꯣꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄꯗꯨꯗꯅꯦ ꯑꯩ ꯀꯅꯥꯅꯣꯅꯦꯅ ꯈꯜꯂꯒ ꯁꯨꯝ ꯄꯥꯏꯔꯛꯈꯤꯕꯅꯦꯕ ꯅꯝꯕꯔ ꯈꯪꯗꯕ ꯇꯁꯦꯡꯅ ꯑꯩ ꯄꯥꯏꯗꯦꯕ ꯆꯦ ꯖꯣꯂꯤꯁꯦ ꯗꯥꯎꯇꯝꯗꯤ ꯅꯨꯡꯁꯤꯕꯖꯥꯠꯅꯤꯌꯦ ꯄꯤꯌꯨꯕ ꯌꯥꯗꯦꯅꯦ ꯍꯥꯟꯅꯗꯩ ꯈꯪꯗ꯭ꯔꯣ ꯈꯪꯉꯦ ꯑꯗꯨꯕꯨꯗꯤ ꯑꯗꯨꯅ ꯌꯦꯡꯕꯗ ꯃꯥꯅ ꯅꯪ ꯑꯩꯗꯤ ꯄꯥꯈꯠꯂꯝꯃꯗ꯭ꯔꯥꯅ ꯀꯣꯜ ꯐꯠꯂꯥꯎ ꯀꯃꯥꯏꯅ ꯇꯧꯁꯜꯂꯛꯏꯅꯦ ꯑꯃꯨꯛ ꯑꯗꯨ ꯊꯤꯅ ꯅꯝꯕꯔꯗꯣ ꯑꯩꯅ ꯄꯤꯔꯝꯃꯦꯅ ꯈꯜꯂꯣ ꯈꯣꯟꯊꯤ ꯆꯥꯔ ꯇꯣꯛꯀꯅꯤ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯌꯦꯡꯉꯣ ꯑꯗꯨ ꯑꯗꯨꯒꯤꯅꯤꯗ ꯍꯣꯏ ꯆꯦ ꯖꯣꯂꯤ ꯐꯔꯦ ꯑꯗꯣ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗ ꯆꯦꯅꯦꯜꯁꯤꯗ ꯆꯦ ꯖꯣꯂꯤꯅ ꯋꯥ ꯈꯔ ꯍꯥꯏꯕꯤꯔꯝꯃꯣ ꯅꯪꯒꯤ ꯆꯦꯅꯦꯜ ꯍꯥꯡꯉꯤꯔꯣ ꯍꯥꯡꯕꯅꯦ ꯑꯗꯨ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛꯁꯨ ꯇꯧꯕꯤꯔꯝꯃꯣ ꯍꯣꯏ ꯀꯔꯝ ꯀꯥꯟꯗꯩ ꯍꯥꯡꯉꯤꯅꯣ ꯀꯨꯏꯗ꯭ꯔꯤꯕꯅꯦ ꯑꯗꯨꯗꯤ ꯌꯥꯝ ꯂꯣꯠꯅ ꯍꯥꯡꯉꯝꯅꯤ ꯈꯪꯗꯦꯅꯦ ꯍꯥꯏꯗꯣꯛꯇꯕ ꯑꯩꯅ ꯇꯧꯒꯦꯅ ꯅꯍꯥꯟꯗꯒꯤ ꯄ꯭ꯂꯥꯟ ꯇꯧꯔ ꯂꯥꯛꯄ ꯃꯌꯥꯝꯒꯤ ꯄ꯭ꯔꯦꯡ ꯀꯣꯜꯗ ꯑꯩ ꯃꯌꯥꯝꯗꯤ ꯊꯦꯡꯅꯔꯦ ꯇꯥꯔꯦ ꯏꯁꯥꯗꯗꯤ ꯊꯣꯛꯇ꯭ꯔꯤ ꯑꯗꯣ ꯌꯥꯝ ꯂꯥꯏꯅ ꯑꯅꯛꯄ ꯃꯤꯅ ꯇꯧꯕꯅꯤꯅꯦ ꯑꯩꯉꯣꯟꯗ ꯍꯣꯏ ꯑꯩ ꯇꯧꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝꯗ ꯈꯔ ꯍꯥꯏꯕꯤꯔꯝꯃꯣ ꯆꯦ ꯖꯣꯂꯤ ꯍꯣꯏ ꯀꯩ ꯍꯥꯏꯁꯤꯒꯦ ꯃꯌꯥꯝ ꯁꯤꯜꯄꯥ ꯈꯥꯏꯗꯦꯝꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯋꯥꯅꯔꯤꯕ ꯋꯥꯈꯜ ꯋꯥꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯑꯋꯥꯕ ꯄꯣꯊꯥꯖꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯍꯥꯛ ꯅꯣꯛꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯧꯃꯤꯟꯅꯅꯕꯒꯤ ꯄꯨꯜꯂꯒ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯂꯥꯏꯛ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯌꯥꯔꯕ ꯌꯥꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯕꯥꯏ 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 ꯕꯥꯏ